National Education Policy 2020 Manipurda Chatnare Hairagasu ngasi fawba mapung fana chatnadana laibaga loinana lengangna tawfam thokpa sing ngasi fawba karimata paikhatana lairi haina Democratic Students Alliance of Manipur Desamgi President Mayengbam Somorjina Fongdokre wapam asingasi All Manipur Recognized Private Schools Welfare Association Besnupur District Recognized Private School Association Private School Development Council Thawbal United Association of Recognized School of Manipur Amadi Desam Gapuna Kusamnaduna Foundation stays under NEP 2020 Haiba Hiramda Academic Discourse Ama JN Academy Dance Academy da Pangtokhiba Thoram Aduga Mari Lainena Fongdokhibani Thoram Aduda Manipur University Git retired Professor W Nabakumarna moderator Oiki Somorjina Hai NEP 2023 Lakpadagi structure kaya hongdokre Manipurda NEP chatnaragasu lengangna thabak mapungphana paikhat pidana leiri foundation stage oiriba pre-dagi class 1 fawbagi angangsingda takpinaba mapungphana train tawraba oza masing watli angangsing NEP gi matung ina takpi tambigadoriba oza sing train tawnaba institution Manipurda leitriba asi laibak thibani NEP na draft oina leiringaidadi desamna lengakta taksin Krabasu thabak oina paikhatana leiri NEP gi matung ina takpi tambina ba ningthina train tawba oza sing matik chana leitabaga loinana angang singna takadoriba lairik adu karamba syllabus curriculum gi makhada takpi tambigani haibasu khangbang amdri private school gina karamba qualification fawba gi oza takpigani haibasu khangandri NEP da imalol da lairik tambi Takpi tambigadabani hairi adubu oza adu su ningthina imalol da takpi bangamgadabani asigumba khudong chadaba kaya asi khana nainaraga thabak oina paikhatnaba lengangna taksingani discourse asi resolution amasu khananaba loiraba matungda logani haiki Kana mana kuri okulkan bahasi mamalon na khangba mo khalat ko bahasi ko yam naru ko yam khal ini bisi sanare stage su masi sanare haina ho adu masida ko maru na function stage tenari ba problem di ko ma khradum lai maru ina masi sanare kanda magi oza ko gedo sidi mata pida mi do oza ge han le mo oza ma sine ta taksin de ya magi ba alisan education alisan education haina ECC edana masigi maramda phasna khangaba masigi phasna train toraba oza sing sina koi takpi tambi gedo du laibak thibani stage si wena masida phasna qualify odani si koi masing ji thiba yana le haitani